ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛ ꯏꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯆꯥꯡꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯎꯍꯩ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏ ꯀꯧꯊꯣꯛꯂꯨꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏ ꯀꯧꯊꯣꯛꯂꯨꯕ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯃ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯗ ꯂꯣꯏꯖꯔꯤꯕ ꯁꯟ ꯑꯗꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯁꯖꯤꯛ ꯐꯥꯜꯂꯨꯅꯕꯒꯤꯗꯃꯛ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯃꯗ ꯃꯍꯥꯛ ꯁꯖꯤꯛ ꯐꯥꯟꯕ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯀꯣꯜ ꯑꯗꯨ ꯌꯧꯔꯕꯗ ꯁꯖꯤꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯐꯥꯜꯂꯤ꯫ ꯃꯥꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯁꯖꯤꯛ ꯐꯥꯟꯕꯗꯣ ꯌꯥꯎꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯗꯛ ꯂꯥꯏꯆꯠ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅꯁꯨ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯥꯏꯆꯠ ꯑꯗꯣ ꯌꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯗꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯁꯖꯤꯛ ꯐꯥꯜꯂꯛꯄꯅ ꯃꯌꯥꯝꯗꯨ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯐꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯁꯖꯤꯛ ꯀꯣꯛꯊꯣꯡꯁꯤꯡ ꯑꯗꯣ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯅꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯔꯤ꯫ ꯌꯥꯏꯃꯅ ꯃꯇꯨꯡꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯏꯃꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯅꯨꯡ ꯑꯃꯗ ꯁꯨꯖꯟꯕꯗꯒꯤ ꯈꯣꯡꯕꯤ ꯑꯗꯣ ꯀꯥꯏꯔꯤ꯫ ꯏ ꯌꯥꯝ ꯐꯖꯅ ꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯖꯤꯛ ꯀꯣꯛꯊꯣꯡ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕꯗꯣ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯁꯖꯤꯛ ꯊꯝꯂꯒ मागे असोकपदो खरा सोकप अदुदा कमदौरिबनो हायदुना यंगरई ममानबा खरददी खैनी थोमु अदुमना थोमलबदी ई खकपनि हायदुना खैनीसु थोमजल्लोरी असुमना काबक काबक नेहाकी वैना मखोइना करी करीनो खर तोरो मतुंगदा यायमना फी अमना येसल्लगा असोकपदो नेहाकी वैना ई खगनबगीदमक्ता सेम सारबा मतुंग युमलोमदा सजि कोक्थोंग अदु पुदुना कारखी सजि कोक्थोंग अदु संगोलदा थनलबा मतुंगदा यायमना महाकी ममादा महाकी मखोंग सुखिबादो पाउ तमली यायमा हौजी हौजी चही कुनगा तरेत खरा हेलकपदा ngairiba pakhang masani असुमना यायमना महाकी ममादा मखोंग सोकपगे वाफम मदु तमलुबदा ममाना सु येंगली खरा थीना खुजिनगा फकटपा मखै सोकलंबा अदुता ममादी यामना पाखचरी हॉस्पिटल दा चनबगे दमक हाय अदुबु यायमा थोइने हेना खंजलुदी कछु तोरोय मरायना फजगिनी हायदुना इसिंगना सामथोलो मतुंगदा फिनि येसनख्री मसेकी मतुंग यायमा थबैं खांग अमुक तौखी मतमदे असुम असुम हौख्री यायमगी मखोंग अदो फरकद्रा खल्लगा सुंफा फरखिरी था अनि अहुम लेरब फावदा मखोंग अदो फगलक्तबा अदुदा करी कमदौ सिगे हायदुना मखोइना वा खनरी मनाक नकपा क्लिनिक अमदा चतुना मखोंग अदो करी कमदौरिबनो मखोइना सतित फानबा कारकपदा सोखिबनी फनदी मकुइरे हायदुना हांगलुबदती मखोंग अदो यामना थीना सोक्चंदुना लेरमली मसिदगिदी डॉक्टरना मखोंग अदुदा मखोइगी खंगजा हैजबा कया तौदुना टेस्ट कया तरो मतकुंगदा महाकी मखोंग अदो कक्तबा याररोय हायदुना खोंगबी अदो कगनबगीदमक्ता सेम साखी यायमा तौरीबसि करिनो खंजलुबदा महाक मथा यामना साखी मसेकी मतुंग यायमना महाकी मखोंग अदो कक्तबीदा मतम खरा हिदा गुली चारगा फरनबा होनबंग यारोजा हायदुना डॉक्टर सिंह अदुदा हायजखी अदुबु डॉक्टर नदी फगलकतबा मानद्रे हायदुना खुमखी अदुबु अमुक्तंदी चांग येंथोक्सी हायदुना मखोंग अदो फरकनबगीदमक्ता हिदा गुली कया चादुना येंखी मसेकी मतुंग नोमगी असुम असुम हौखिबना सही अमा फाजलकली हौजिक्ति यायमगी मखोंग अदो खुबो फावबा पाई खुली हाइबा अमत्ता खंजिलक्त्री
ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗꯨꯅ ꯈꯣꯡꯕꯤ ꯀꯛꯂꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯈꯨꯕꯣꯝ ꯐꯥꯎꯕ ꯄꯥꯏ ꯈꯣꯠꯂꯤ ꯈꯪꯂꯛꯇ꯭ꯔꯤꯕ ꯑꯗꯣ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥ ꯀꯧꯕ ꯑꯃꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ, ꯁꯣꯟꯖꯜꯂꯤ, ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯌꯥꯏꯃꯅ ꯂꯣꯏꯅꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯗꯨꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯁꯨ ꯑꯗꯨꯝꯅ ꯁꯣꯛꯆꯜꯂꯛꯄ ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯎꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯌꯨꯝ ꯑꯗꯣ ꯀꯝꯗꯧꯅ ꯀꯅꯥꯅ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯉꯥꯏ ꯐꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯑꯗꯣ ꯂꯩꯕꯗ ꯃꯇꯥꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅ ꯂꯩꯅ ꯌꯥꯏꯃꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯦ ꯐꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯄꯨꯡꯁꯤ ꯁꯤꯗꯈ꯭ꯔꯕꯅꯤꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯛꯄꯗ ꯃꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝ ꯁꯤꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤ꯫ ꯌꯥꯏꯃꯅ ꯃꯇꯝ ꯈꯤꯇꯪꯗꯗꯤ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯤ, ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯦ ꯀꯛꯈꯤꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯃꯒꯤ ꯃꯃꯥꯅ ꯇꯧꯗꯨꯅ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯂꯨꯕꯗꯒꯤ ꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗꯣ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯁꯤꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯦ ꯄꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯁꯦ ꯄꯨꯡꯁꯤ ꯁꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯟꯗꯨꯅ ꯀꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯏꯃꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯗ ꯌꯥꯏꯃꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ, ꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯐꯍꯟꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯈꯟꯖꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯋꯥꯈꯜ ꯀꯌꯥ ꯈꯟꯈꯤ꯫ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯇꯨꯃꯤꯟꯅ ꯋꯥꯐꯝ ꯑꯃ ꯍꯪꯈꯤ꯫ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯌꯥꯏꯃꯅ "ꯑꯣꯖꯥ ꯍꯣꯏꯅ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤ, ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯔꯤ, ꯈꯣꯡ ꯑꯁꯤ ꯀꯛꯊꯠꯈꯤꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯍꯥꯏꯗꯅꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯕꯗꯤ ꯈꯣꯡ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯛꯇ ꯗꯣꯛꯇꯔꯅ ꯈꯣꯡꯕꯤ ꯑꯁꯤ ꯀꯛꯊꯠꯁꯤ ꯍꯥꯏꯕꯗꯨꯗꯪ ꯌꯥꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯈꯣꯡꯁꯤꯃ ꯄꯨꯔꯥ ꯁꯤꯗꯔꯤꯕꯁꯤ ꯁꯤꯗꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯣꯖꯥꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯣꯖꯥ ꯈꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤꯗꯣ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ "ꯏꯕꯨꯡꯉꯣ, ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯅꯥꯕꯁꯤ ꯀꯝꯗꯧꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯤ ꯀꯠꯂꯨ ꯁꯤ ꯇꯧ ꯍꯥꯏꯕꯗꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯠꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯇꯩꯗꯨꯗ ꯑꯅꯥꯕꯗꯨ ꯐꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯉꯝꯂꯨꯒꯕꯅꯣ? ꯂꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯣꯖꯥ, ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯐꯍꯟꯕꯤꯌꯨ, ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯅꯪꯕꯨ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯈꯜꯂꯤꯕꯔꯥꯅꯦ? ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯗꯨꯃꯛꯅꯤ ꯈꯟꯖꯔꯤꯕ꯫ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯍꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯌꯦꯟ ꯑꯃꯨꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯆꯪꯉꯛꯀꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤ ꯄꯣꯠꯂꯣꯏꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯔꯒ ꯊꯧ ꯑꯃꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯀꯅꯥ ꯎꯍꯟ ꯈꯪꯍꯟꯗꯅ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯗꯅ, ꯍꯥꯏꯕꯗꯤ ꯁꯥꯏꯀꯜ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯈꯣꯡꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯊꯦꯟꯄꯣꯠ ꯀꯥꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯇꯥꯞ ꯍꯦꯛꯇ ꯁꯥꯟꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛꯇꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯃ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯁꯥꯟꯅꯕꯒꯤ ꯋꯥꯐꯝꯅꯤꯅꯦ꯫ ꯃꯥꯅꯤ ꯏꯕꯨꯡꯉꯣ,
ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯅꯥꯕꯁꯤ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯐꯍꯟꯕꯗꯤ ꯉꯝꯒꯅꯤ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯪꯕु ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅꯇ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯂꯨꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ꯫ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯃꯗꯤ ꯅꯄꯥꯡꯒꯜ ꯅꯔꯧꯁꯤꯡ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯖꯔꯒꯦ꯫ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯄꯤꯕꯤꯌꯨ ꯑꯩꯉꯣꯟꯗ꯫ ꯐꯔꯦ ꯐꯔꯦ, ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨꯗꯤ ꯅꯉꯣꯟꯗ ꯑꯩꯅ ꯄꯤꯕꯤꯕ ꯉꯝꯒꯅꯤ, ꯇꯧꯕꯇꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯉꯝꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯕ ꯉꯝꯗꯦꯀꯣ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯃ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯌꯥꯏꯃꯅ ꯃꯈꯥ ꯇꯥꯅ, ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯂꯣꯏ ꯑꯣꯏꯅ ꯁꯥꯟꯅꯕꯗꯤ ꯀꯝꯗꯧꯕ? ꯍꯦꯂꯣꯏꯒ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕ ꯌꯥꯏꯃꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯣꯏ ꯌꯥꯏ, ꯇꯧꯕꯇꯕꯨ ꯍꯦꯂꯣꯏ ꯍꯥꯏꯕꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯈꯜ ꯑꯃꯅꯤꯗꯣ꯫ ꯃꯈꯣꯏꯗꯤ ꯃꯌꯥ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ, ꯅꯍꯥꯛꯄꯨ ꯉꯥꯎꯅ ꯐꯩꯅ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯁꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯃꯌꯥ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯈꯛꯇꯃꯛ ꯎꯍꯟꯕ ꯊꯕꯛ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯁꯨ ꯅꯉꯣꯟꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥ ꯇꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯂꯤꯕꯅꯤꯗꯣ꯫ ꯃꯗꯨ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯅꯗꯤ ꯊꯕꯛ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯉꯧꯕ ꯇꯥꯔꯒ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯈꯜꯂꯤꯕ? ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯃ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯍꯥꯛꯅꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯑꯃ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕ ꯆꯠꯈꯤ꯫ ꯌꯥꯏꯃ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕ ꯄꯪꯗꯔꯤꯕ ꯁꯤꯙꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯃꯈ꯭ꯋꯥꯡ ꯌꯧꯁꯤꯜꯂꯛꯂꯤ, ꯑꯇꯣꯞꯄ ꯃꯈꯣꯡ ꯑꯃꯗꯨꯁꯨ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯁꯅꯨ, ꯑꯩꯅ ꯂꯥꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯂꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯐꯣꯟ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯐꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗꯒꯤ ꯌꯥꯏꯃꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯂꯧꯈꯤ꯫ ꯃꯗꯣ ꯍꯦꯂꯣꯏꯕꯨ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯅꯍꯥꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯒꯤ ꯃꯇꯨꯡ, ꯍꯥꯏꯕꯗꯤ 10ꯗꯒꯤꯅ 11 ꯕꯥꯔꯣ, ꯄꯨꯡ 1, 2, 3 ꯁ꯭ꯋꯥꯏꯁꯤꯗ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯄꯨꯡ 7ꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯑꯁꯤ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯣꯟ ꯑꯁꯤ ꯁꯣꯏꯈ꯭ꯔꯕꯗꯤ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯣꯏꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯄꯤꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯅꯍꯥꯛꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯈꯪꯂꯦ ꯍꯩꯔꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯃꯗꯤ ꯆꯤꯡꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ, ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯈꯤ꯫ ꯑꯌꯨꯛꯇꯒꯤ ꯊꯤꯂꯤ ꯊꯤꯂꯤ ꯃꯪꯂꯒ ꯇꯥꯔꯛꯄ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄꯒꯤꯗꯤ ꯅꯣꯡꯗꯣ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯌꯥꯏꯃꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯅꯥꯀꯜꯂꯣꯝꯗ ꯈꯔ ꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯍꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯒꯥꯔꯗꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯡꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩ꯫
ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯍꯥꯛ ꯋꯤꯜ ꯆꯤꯌꯔꯗ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯤꯜ ꯆꯤꯌꯔꯗ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯑꯁꯨꯝ ꯊꯧꯗꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯥꯏ ꯀꯧꯊꯣꯛꯅꯤꯡꯈꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯄꯨꯡ 9 ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯨꯡ 9 ꯃꯃꯥꯡꯗ ꯇꯧꯔꯕꯗꯤ ꯊꯕꯛ ꯑꯗꯨ ꯁꯤꯗ ꯄꯥꯜꯂꯣꯏ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯜꯂꯒꯁꯨ ꯐꯠꯇꯕ ꯊꯕꯛꯂꯣꯝꯗ ꯑꯣꯟꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯄꯨꯡ 9 ꯑꯗꯨ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯑꯅꯥꯕꯅꯤꯅ ꯄꯨꯡ 8:30-9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯍꯥꯛ ꯇꯨꯝꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯄꯨꯡ 9 ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯕ ꯊꯣꯛꯂꯕꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯀꯅꯤ꯫ ꯀꯔꯝ ꯇꯧꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯏꯃꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯍꯪꯆꯤꯠ ꯂꯥꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯦꯜꯂꯤ, ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯗꯁꯤ ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏꯃ ꯌꯥꯗꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯄꯨꯟꯅ ꯃꯆꯟꯅꯨꯄꯤꯗꯨꯒ ꯆꯪꯃꯤꯟꯅꯔꯛꯂꯤ, ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ꯫ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯕꯦꯗ ꯑꯗꯨꯗ ꯀꯥꯈꯠꯂꯔꯣꯏ, ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯗ ꯇꯣꯡꯅ ꯑꯗꯨꯃꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯋꯤꯜ ꯆꯤꯌꯔꯗꯨꯗ ꯇꯣꯡꯅ ꯆꯥꯛ ꯆꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ 9 ꯇꯥꯔꯝꯒꯗꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯐꯃꯨꯡꯗ ꯂꯩꯍꯧꯔꯣ, ꯑꯩ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯁꯦ ꯐꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯅꯪ ꯑꯗꯨꯝ ꯐꯦꯡꯗꯣꯛꯂꯨꯔꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ, ꯐꯃꯨꯡꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂꯤ, ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯨ ꯐꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯏꯃ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯋꯤꯜ ꯆꯤꯌꯔꯗꯨ ꯏꯟꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯤ, ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯅꯥꯕꯁꯤꯡꯗꯨ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕ ꯑꯃꯗꯤ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯌꯥꯏꯃꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯗꯣ ꯀꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕꯁꯤ ꯍꯦꯂꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯂꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯊꯤꯔꯤꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯕ ꯑꯃꯠꯇ ꯐꯪꯗꯦ꯫ ꯂꯥꯏ ꯂꯥꯛꯄꯒꯤ ꯁꯥꯎꯕ ꯑꯃꯠꯇ ꯐꯪꯗꯕ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯍꯥꯛꯀꯤ ꯂꯩꯋꯥꯁꯤꯡ ꯑꯁꯦ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯁꯣꯜꯂꯕꯁꯨ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯌꯥꯏꯃ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯕꯛ ꯑꯁꯤ ꯀꯝꯗꯧꯕꯅꯣ? ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯤꯌꯔ ꯑꯗꯨ ꯃꯃꯥꯏ ꯍꯦꯛ ꯂꯩꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯠꯇꯨꯅ ꯏꯂꯪ ꯂꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩ ꯑꯗꯨꯁꯨ ꯖꯤꯡ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯖꯤꯡ ꯂꯥꯎꯈꯠꯂꯛꯄꯗ ꯅꯠꯇꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ, ꯃꯈꯨꯠ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯄꯥꯈꯠꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯥꯖꯤꯟꯖꯔꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯩꯅ ꯀꯧꯈꯤꯕ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯂꯪ ꯂꯪꯕ ꯃꯃꯤꯠ ꯄꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯑꯩꯅ ꯀꯧꯈꯤꯕꯗꯨꯗꯤ ꯍꯦꯂꯣꯏꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯃꯨ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ? ꯂꯥꯛꯂꯕꯅꯤꯅ ꯊꯕꯛꯇꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ꯫
ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯃꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯣꯡ ꯃꯈꯨꯠ ꯁꯤꯗꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯇꯧꯒꯗꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯐꯪꯖꯔꯕꯁꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗꯤ ꯌꯥꯅꯗꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯪꯒ ꯑꯩꯒ ꯌꯥꯅꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯪꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯛꯅ ꯅꯪꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯀꯅꯤ ꯂꯣꯏꯅꯃꯛ ꯇꯧꯍꯟꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯍꯥꯏꯔꯛꯀꯅꯤ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯂꯥꯏꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯕꯛ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯔꯕꯗꯤ ꯅꯪꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯌꯦꯡ ꯑꯩꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯉꯝꯗꯅ ꯂꯥꯏꯃꯨ ꯑꯁꯤꯒꯤ मागी थियुंगदा मागी थबकता सिजिन्नरगा लैखरबदी अइदि ओंथोकनो वागदवी फरे वफम अममुक जानदबा याररोय असमना खल्लगा यायमना हाई फरे नंगना हाई वफम अदो अइ यारगे अदुगा अइना हाइगदोरि वफम असिसु नांगना याबा ताबनी अदुमना हाइरकदा लाइमु अदुना होय करि वफमनो अइना सुसोदना यागे हाइरि मतमरति यायमना नहाकु अइना सिजिन्नरिबा मतम अदु फावबा नहाना अइगे थवाय असे सिजिन्नबा यागनि हाइबदि नहाकु अइना सही अमा सिजिन्नरुबा तारगदि नहाना अइगे थवाय असिबु सही अमा नंगी ओइबा यागनि अदुगी मतुंगदा नहाकना अइबु लाइरैबाक्ता थागदबनि अदुमना हाइरकपदा लाइमु अदुना नहाक असे यामना सिंगी फरे नहाकना हाइबा वफम अदुमक अइसु यारे अदुदी नहाना हौजिक पार्लिबसे करिनो अइगोंदा हाइरु अदुमना हाइरकपा अदुता यायमना महाकना पामलिबा थबक अदु हाइगे हाइदुना हेक तोरकपदा तुंगलोमदगी कनागुंबा अमना महाकी सयेंगदा ताप लाउना पाइरई अदुमना पाइरकपा अदुता यायमा खंगप्रेक खंगदुना तुंगलोमदा येंथोकलुबदा महाके मचनुपी याइसनाना तामो कैदोरगे ngसाइदगी अइना लाउना कौबो सुता तादिले कैरोबा तामोना मुरुमुरुम सोलिबदुबो अदुमना हाइरकपदुदा यायमना इसे अइदो फोन वारी सानरंबनिने इहे थमखर मारैने मासु फरे फरे इमुंग चंगसी नंग हाना चंगमो इसु लागे अदुमना हाइरकपदा याइसनाना अइना इल्लगा पुसंगरगे अदुमना हाइरगा विल चेयर तो महान इनसिनदुना पुरखी मतम मरता यायमना अइना नीगे खल्लिबे पोट असि हेक नीबे ngमहौदेदा आसमना खल्लगा यायमा महाकी वाट अदुदा लागतुना महाकी फमगलुदा काखतुना हिपथख्री मतमदि असम हौखिबना अहिंग नुंगाई मतम जोरकली यायमा तुथबा यारमदे मसिकी मतुंग यायमना लाइमु अदो कुक्तबा यादि असमना खल्लगा महान लाइमु अदो महाकी मनाक्ता मुखन लानबगिदमक्ता लेवा अदो सोलई हौजिकति महांग लेवा अदो हेक सोनबगा महाकी लुखुमदा लेपलरी मतम मरुता यायमना अइना हौजिक पांबा हाइबपु अइ असे हवट कांखत ngमहन्दुना अइगी कल्लिङैगी मतम मदो ओइहल्लु अदुमना तौरबति अइना नहाकी नतें सोदना पांगबा ओइना नांगना पामलिबा अइगी थवाय असे पीगनि हाइदुना खुमली वफम मदु ताबदा लाइमु अदुना फरे फरे अदु वरबदि नहाकी पंगधरिबा सिदरिबा नखोंग असे अइना सोदना फालगनि असमना हायरमलगा लाइमु अदुना मसिंदकी करिगुंबा अमा ओथोरकली मदो मुसिनमुई
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯃꯇꯨꯝ ꯑꯗꯨ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯕ ꯃꯇꯨꯝ ꯑꯗꯨ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯄꯤꯛ ꯄꯤꯛꯁꯜꯂꯝꯕ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯝꯕ ꯑꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯣ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯈꯣꯡ ꯑꯁꯤꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯒꯠꯂꯛꯂꯒꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯌꯥꯏꯃ ꯌꯥꯝꯅ ꯉꯛꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯈꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯄꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯈꯪꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯌꯥꯏꯃ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯐꯣꯟ ꯇꯧꯕꯗ ꯑꯉꯥꯎꯕ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯉꯛ ꯉꯛꯅꯔꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯌꯥꯏꯁꯅꯥꯁꯨ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯤ ꯌꯥꯏꯃꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯔꯁ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯅ ꯇꯥꯃꯣ ꯇꯥꯃꯣꯒꯤ ꯈꯣꯡꯁꯤ ꯍꯥꯟꯅ ꯄꯤꯛꯁꯜꯂꯒ ꯏꯈꯨꯏ ꯈꯨꯏꯖꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯆꯥꯎꯊꯣꯛꯏ ꯌꯦꯡꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃꯅ ꯍꯣꯏꯅꯦꯍꯦ ꯆꯥꯎꯊꯣꯛꯑꯝꯃꯤꯅꯦ ꯐꯔꯛꯂꯕ ꯖꯥꯠꯂꯣ ꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯄꯦꯠ ꯄꯦꯠ ꯄꯥꯏꯁꯤꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯈꯣꯡ ꯑꯁꯦ ꯄꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥꯅꯁꯨ ꯃꯕꯨꯡꯒꯤ ꯃꯈꯣꯡꯒꯤ ꯑꯅꯥꯕꯗꯣ ꯐꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯌꯦꯡꯁꯤꯟꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯦ ꯁꯤꯊꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯁꯤꯇꯤꯞ ꯂꯥꯛꯄ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ ꯗꯣꯛꯇꯔꯁꯨ ꯑꯉꯛꯄ ꯄꯣꯛꯂꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯉꯔꯥꯡ ꯃꯍꯥꯛꯀ ꯂꯥꯏꯃꯨ ꯑꯗꯨꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯧꯈꯤꯕꯗꯨ ꯂꯥꯏꯃꯨ ꯑꯣꯏꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯏꯕꯨꯡꯉꯣ ꯅꯪꯅꯕꯨꯗꯤ ꯅꯪꯒꯤ ꯑꯅꯥꯕꯗꯨ ꯐꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯆꯦꯛꯁꯤꯜꯂꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯄꯤꯔꯛꯈꯤꯅꯤ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯂꯥꯏꯃꯨ ꯑꯗꯨꯕు ꯂꯣꯏꯅꯔꯕꯗꯤ ꯅꯍꯥꯛꯅ ꯉꯝꯗꯨꯅ ꯆꯠꯂꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯐꯠꯇꯕ ꯑꯣꯏꯔꯛꯂꯣꯏ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯉꯝꯅ ꯆꯠꯍꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯅꯍꯥꯛꯅ ꯈꯪꯕꯗ ꯋꯥꯕ ꯄꯣꯠ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯡꯌꯥꯟꯕ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯒꯠꯂꯛꯄꯅ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯅ ꯆꯠꯄꯁꯨ ꯉꯝꯃꯛꯂꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯄꯥꯏ ꯈꯣꯠꯂꯤ ꯍꯥꯏꯕ ꯐꯖꯅ ꯈꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯣꯛꯇꯔꯅ ꯌꯥꯏꯃꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯌꯥꯏꯃꯅ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯊꯣꯛꯂꯨꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯈꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯧꯕꯤꯔꯝꯗꯦ ꯑꯃꯗꯤ ꯌꯥꯏꯃꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯨꯈꯤꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯈꯤ ꯑꯃꯔꯣꯝꯗ ꯌꯥꯏꯃꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯝꯕ꯭ꯔꯥ ꯂꯣꯏꯁꯤꯜꯂꯝꯗ ꯆꯠꯄꯗ ꯄꯨꯈꯤꯕ꯭ꯔꯥꯁꯨ ꯄꯨꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯗꯨꯅ ꯌꯦꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯗꯤ ꯌꯥꯏꯃ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯝꯕ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯕꯁꯨ ꯉꯝꯗ
ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯆꯪꯍꯟꯕ ꯉꯝꯕꯁꯨ ꯉꯝꯗ ꯃꯍꯥꯛ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯃꯝ ꯑꯊꯦꯡꯅ ꯄꯥꯟꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯏꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯆꯠꯄꯁꯨ ꯉꯝꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯄ ꯉꯝꯂꯕꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯣꯡꯌꯥꯟꯕꯅ "ꯏꯁ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯜꯂꯕ ꯊꯕꯛ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤꯗꯕ꯭ꯔꯣ?" "ꯑꯣꯖꯥ, ꯑꯩꯗꯤ ꯃꯗꯨ ꯄꯨꯔꯛꯇꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯑꯗꯨꯃꯛ ꯏꯟꯅꯔꯣꯏꯗꯕ꯭ꯔꯅꯦ?" "ꯏꯍꯦ, ꯀꯝꯗꯧꯅ ꯏꯟꯅꯔꯛꯀꯗꯧꯔꯤꯕꯅꯣꯅꯦ? ꯅꯍꯥꯛꯅ ꯀꯧꯊꯣꯛꯂ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯡꯖꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯃꯍꯥꯛꯁꯤ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯅꯍꯥꯛꯇ ꯐꯥꯎꯒꯠꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯕꯁꯨ ꯌꯥꯗ ꯅꯪ ꯑꯁꯨꯛ ꯀꯧꯔꯛꯇ ꯃꯍꯥꯛ ꯍꯧꯖꯤꯛ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯔꯦꯝꯕꯗ ꯋꯥꯍꯟꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯡꯅ ꯇꯨꯝꯅ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯆꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯝꯗꯧꯁꯤꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ "ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯦ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ "ꯍꯧꯖꯤꯛ ꯅꯪꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯕ꯭ꯔꯥ ꯑꯃ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯛꯀꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯌꯥꯏꯃꯅ "ꯑꯁ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯁꯤ, ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ "ꯅꯍꯥꯛꯅ ꯁꯥꯟꯅꯔꯨꯔꯕꯅꯤꯅ ꯅꯍꯥꯛꯅ ꯆꯍꯤ 3ꯗꯤ ꯁꯣꯏꯗꯅ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯆꯍꯤ 3 ꯍꯦꯛ ꯐꯥꯕꯒ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯕꯥꯅꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯈꯪꯗꯦ." "ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯥꯏꯃꯅ ꯃꯥꯒ ꯂꯥꯏꯃꯨ ꯑꯗꯨꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯗ ꯌꯦꯡꯂꯒ "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯅꯍꯥꯛꯄꯨ ꯑꯅꯥꯕ ꯐꯍꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯍꯥꯛ ꯑꯐ ꯐꯠꯇ ꯀꯔꯤꯃꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯄꯥꯏꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯛꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯂꯨꯔꯕ ꯄꯥꯡꯉꯝꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯍꯟꯇꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯆꯍꯤ 3ꯗꯤ ꯉꯥꯏꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ "ꯍꯣꯏ, ꯐꯔꯦ ꯑꯣꯖꯥ, ꯃꯇꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯒꯦ" ꯍꯥꯏꯔꯝꯂꯒ ꯌꯥꯏꯃ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ "ꯂꯥꯏꯃꯨ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯀꯧꯊꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯧꯊꯗꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯄꯤꯍꯜꯂꯨꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯍꯦꯟꯅ ꯆꯩꯅꯥ ꯐꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯍꯌꯦꯡꯃꯛ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯂꯧꯔꯨꯗꯕ ꯌꯥꯔꯣꯏ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ "ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ? ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯣꯔꯛꯄ ꯑꯗꯨꯃꯛ ꯌꯥꯒꯗ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ
ꯌꯥꯏꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯧꯅ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯔꯨꯏ ꯌꯦꯡꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯋꯥꯏ ꯁꯤꯠꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯕꯒꯤ ꯃꯔꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯣ ꯏꯟꯅꯔꯛꯅꯕ ꯂꯥꯛꯅꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃꯅ ꯂꯥꯏꯃꯨ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯍꯟꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯊꯦꯡꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯥꯗ ꯁꯥꯎꯝ ꯈꯔ ꯐꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯤꯔꯣꯜ ꯇꯥꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯪꯆꯩꯗ ꯆꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯏꯃꯅ ꯄꯥꯈꯠꯂꯗꯨꯅ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯄꯨꯊꯍꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅ ꯄꯨꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥꯈꯜ ꯍꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤ, ꯃꯗꯣ ꯀꯅꯥꯅꯣ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯄꯔꯄꯞ ꯆꯠꯂꯒ ꯑꯁꯣꯝ ꯊꯪꯕ ꯋꯥꯠꯂꯣꯝꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯗꯨꯝꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯇꯝꯅꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯌꯥꯏꯃꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯈ꯭ꯔꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯕ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯃꯅ ꯂꯥꯏꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯃꯍꯥꯛꯅ ꯍꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 3 ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯆꯍꯤ 3 ꯍꯦꯛ ꯐꯥꯕꯒ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯂꯥꯏꯃꯨ ꯑꯗꯨ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯨꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯕు ꯀꯧꯊꯣꯛꯂꯨꯕ ꯊꯦꯡꯅꯔꯨꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯃꯅ ꯑꯗꯨꯗꯤ ꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯇꯧꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯃ ꯎꯄꯥꯏ ꯂꯩꯇꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯦꯝ ꯁꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯦꯗ ꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯌꯥꯏꯃ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤ ꯀꯝꯗꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯅꯅꯕꯒꯤ ꯃꯔꯝ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯥꯌꯦꯡꯂꯝꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯤ ꯆꯦꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫
ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯎꯟꯕ ꯀꯥꯎꯍꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯥꯏꯃꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯆꯦꯜꯂꯤ, ꯑꯗꯨꯒ ꯖꯤꯡꯒꯁꯤꯡ ꯑꯗꯨꯗꯁꯨ ꯄꯦꯔꯦꯛ 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 ꯂꯥꯎꯅ ꯆꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯃꯥ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯏꯃꯗꯤ ꯈꯪꯕꯅꯤꯅ, ꯑꯣ, ꯑꯩꯗꯤ ꯉꯁꯤ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯀꯥꯎꯔꯝꯂꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯑꯁꯣꯝꯅ ꯈꯜꯂꯒ ꯌꯥꯏꯃꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯒ ꯆꯐꯨꯗꯒꯤ ꯆꯥꯛ ꯈꯔ ꯀꯣꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯗꯨꯝ ꯇꯥꯔꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯔꯒ ꯅꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯑꯩ ꯉꯁꯤ ꯄꯤꯕ ꯀꯥꯎꯍꯧꯔꯦ, ꯅꯍꯥꯛ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯀꯠꯊꯣꯛꯈꯤꯕꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯃꯛꯄꯗ ꯌꯥꯏꯃ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯜꯂꯒ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯠꯄꯗ ꯈꯤꯇꯪ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯟꯕꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯉꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯕꯥꯛ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯈꯥꯝꯗꯦꯛꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯀꯌꯥꯗ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯃꯛꯂꯤꯕꯅꯣ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛꯁꯨ ꯄꯤꯔꯝꯂꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯑꯣꯏꯕꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩ ꯁꯨꯔ ꯁꯨꯔ ꯅꯩꯔꯒ ꯂꯩꯔꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯏꯃ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯥꯏꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯥꯎ ꯑꯃꯁꯨ ꯌꯦꯜꯂꯛꯂꯤ꯫ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯕ ꯐꯤꯅ ꯀꯨꯞꯁꯤꯜꯂꯤꯕ ꯆꯐꯨ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯃꯨ ꯑꯗꯣ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯄꯨꯃꯥꯏ ꯑꯗꯣ ꯑꯉꯥꯡꯕ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯉꯛꯁꯝ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯆꯐꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯄꯌꯥꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯅ ꯀꯤꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯏꯃ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯒꯤ ꯆꯦꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯁꯥꯗꯣ ꯅꯤꯡꯊꯤꯅ ꯆꯦꯛꯑꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯏꯃꯒꯤ ꯃꯁꯥꯗ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯕꯨ ꯃꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯄꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯏꯁꯥꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯣꯊꯥꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯠꯇ ꯑꯣꯏꯅ ꯄꯣꯊꯥꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯃ ꯋꯥꯠꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯥꯡꯕ ꯐꯃꯨꯡ ꯑꯃꯗ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯌꯥꯝꯅ ꯅꯥꯕ ꯑꯃꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯗꯣ ꯈꯔ ꯐꯔꯕꯔꯥ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ, ꯀꯣꯛꯁꯦ ꯏꯉꯥꯎ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯃꯔꯩ ꯌꯦꯡꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯑꯁꯣꯏꯕꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯃꯁꯥ ꯆꯣꯛ ꯆꯣꯛꯊꯩ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯀꯣꯛ ꯉꯥꯎꯗꯅꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯃꯁꯥ ꯆꯣꯛꯊꯔꯤꯕꯗꯣ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯤꯞ ꯌꯥꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯏꯃꯗꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯥꯁꯨ ꯅꯥꯗꯅ ꯅꯥꯕ ꯁꯥꯔꯨꯕꯒꯤ ꯇꯁꯦꯡꯅꯃꯛ ꯅꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯄꯥꯈꯠꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯏꯃꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯌꯥꯏꯃꯅ ꯊꯣꯛꯈꯤꯕꯗꯣ ꯃꯌꯥꯝꯁꯤꯡꯅ ꯎꯏ, ꯎꯔꯒꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯟꯅꯈꯤꯗꯦ꯫
ꯃꯔꯝꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄꯁꯤꯗꯤ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯁꯥꯟꯅꯈꯤꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯣꯜ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯕꯗ ꯅꯠꯇꯅ ꯈ꯭ꯋꯥꯡꯃꯨꯛ ꯋꯥꯡꯕ ꯂꯩ ꯆꯕꯨꯜ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯟꯕꯗꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯄꯥꯛꯊꯔꯒ ꯐꯝꯊꯔꯒ ꯂꯩꯈꯤꯕꯗ ꯀꯅꯥꯅꯁꯨ ꯎꯒꯗꯕ ꯅꯠꯇ꯭ꯔꯦ꯫ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯊꯥꯜꯂꯤ꯫ ꯃꯩ ꯊꯥꯜꯂꯤꯕꯗꯨꯁꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗꯤ ꯌꯧꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯗꯣ ꯄꯔꯞ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯜꯂꯝꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏ ꯖꯒꯥꯗ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯆꯃꯝꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯝꯊꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯍꯥꯞꯂꯤꯕ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯁꯨ ꯇꯞꯅ ꯍꯥꯏꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀ ꯑꯩꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯁꯨ ꯌꯥꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯃꯤꯔꯦꯜ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯌꯥꯏꯃꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯃ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯧꯖꯤꯛꯇ ꯌꯥꯏꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯂꯥꯏꯃꯨ ꯃꯍꯥꯛꯁꯨ ꯃꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯃꯥꯡꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯨꯛ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯏꯃꯗ ꯌꯦꯡꯍꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯦ ꯃꯐꯝ ꯑꯣꯟꯅꯕꯗꯒꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝ ꯌꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯌꯥꯏꯃꯕꯨ ꯁꯣꯏꯗꯅ ꯌꯥꯏꯕꯤꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯗꯣ ꯃꯌꯨꯝ ꯌꯧꯈꯤꯗꯧꯔꯤ꯫ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯌꯥꯏꯃꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯠꯇ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯌꯥꯏꯃꯗ ꯀꯗꯥꯏꯗꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯁꯨꯝ ꯆꯠꯂꯤ꯫ ꯌꯥꯏꯃꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯍꯜꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯌꯥꯏꯃꯕꯨ ꯐꯥꯖꯤꯟꯕꯤꯔꯤ꯫ ꯌꯥꯏꯃꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ, ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯥꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯄꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯤꯞꯍꯜꯂꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯑꯃ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯕꯨ ꯀꯧꯔꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯣ ꯆꯨꯝꯂꯝꯕꯗꯨꯗ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯁꯦ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯋꯥꯍꯟꯂꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯑꯉꯥꯡꯁꯦ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯦꯟꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯁꯨ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯤ꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯕꯨ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯂꯣꯏꯁꯤꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯡꯌꯥꯟꯕꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯃꯤꯔꯦꯜ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯔꯤ ꯑꯗꯨꯃꯛ ꯏꯟꯅꯔꯛꯄꯅ ꯈꯨꯜꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯈꯪꯂꯦ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯔꯦ ꯑꯩ ꯈꯪꯂꯒꯅꯤ, ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯖꯔꯒꯦꯀꯣ, ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀꯣꯡꯌꯥꯟꯕꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯥꯝꯂꯤꯕꯗꯣ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯅ ꯌꯥꯏꯃꯗ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ, ꯇꯧꯕꯇꯕꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯍꯥꯛꯅ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯏꯃꯨ ꯑꯗꯨꯅꯗꯤ ꯁꯣꯏꯗꯅ ꯄꯥꯏꯔꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯋꯥꯕꯅ ꯈꯝ ꯊꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯀꯣꯡꯌꯥꯟꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯁꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯁꯨ ꯐꯔꯦ, ꯂꯥꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫